ꯒꯥꯔꯤ ꯊꯥꯎꯒ ꯇꯥꯡꯕꯁꯤꯗ ꯃꯥꯏꯁꯤꯅ ꯐꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯥꯏꯁꯤ ꯕꯦꯇ꯭ꯔꯤ ꯇꯧꯔꯒ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯃꯥꯒꯤ ꯁ꯭ꯀꯦꯠ ꯕꯣꯔꯗ ꯃꯥꯜꯂꯦ ꯊꯥꯎꯒ ꯇꯥꯡꯕꯁꯤꯗ ꯃꯥꯏꯁꯤꯅ ꯐꯔꯦ ꯄꯦꯇ꯭ꯔꯣꯜꯁꯨ ꯆꯪꯗ꯭ꯔꯦ ꯑꯗꯒꯤ ꯂꯥꯏꯁꯦꯟꯁꯁꯨ ꯃꯊꯛꯇ ꯇꯥꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯥꯏꯁꯦ ꯊꯥꯎ ꯂꯨꯄꯥ 110 ꯄꯤꯕꯅꯤ ꯑꯗꯣ ꯃꯥꯏꯁꯦ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡ 3 ꯄꯥꯟꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯨ ꯃꯥꯜꯂꯦ ꯃꯌꯥꯝ ꯊꯝꯁ ꯑꯞ ꯇꯧꯔꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯦꯁꯀꯣꯔꯠ ꯄꯥꯔꯇꯤꯅꯒ ꯊꯝꯁ ꯑꯞ ꯇꯧꯔꯤ ꯃꯥꯏꯁꯤ ꯑꯗꯨꯝ ꯌꯥꯕ꯭ꯔꯣ ꯌꯥꯏꯀꯣ ꯃꯥꯏꯁꯦ ꯕ꯭ꯔꯦꯛꯇꯤ ꯀꯃꯥꯏꯅ ꯐꯥꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯍꯩꯅ ꯊꯧꯔꯤ ꯑꯩ ꯃꯥꯁꯦ ꯑꯝꯇꯪ ꯇꯥꯟꯅꯔꯒ ꯍꯪꯒꯦ ꯃꯌꯥꯝ ꯏꯉꯣ ꯉꯥꯏꯈꯣꯅꯦ ꯑꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯃꯥ ꯑꯝꯇꯪ ꯍꯪꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯩ ꯃꯤꯡ ꯀꯩꯅꯣꯅꯦ ꯄꯥꯎꯖꯦꯜ ꯆꯥꯎꯕ ꯀꯧꯋꯦ ꯅꯪꯅ ꯀꯅꯥꯅꯣ ꯁꯥꯇ꯭ꯔꯔꯣ ꯀꯩ ꯀꯣꯂꯦꯖꯀꯤ ꯍꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯁꯤꯅ ꯀꯩꯅꯣ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯒꯥꯔꯤꯅꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯒꯥꯔꯤ ꯑꯣ ꯀꯃꯥꯏꯅ ꯆꯦꯟꯕ ꯑꯗꯨꯅ ꯔꯤꯃꯣꯠꯅ ꯆꯦꯟꯕꯅꯤꯗ ꯔꯤꯃꯣꯠꯅ ꯀꯌꯥꯝ ꯁꯥꯡ ꯆꯦꯟꯒꯦ 40 ꯀꯤꯂꯣꯃꯤꯇꯔ ꯃꯦꯛꯁꯤꯃꯝ ꯅꯪ ꯁꯥꯏꯔꯕ ꯃꯥꯅꯤ ꯑꯣ ꯁꯤꯅ ꯀꯔꯤ sida ब्रेकता स्पीकर लैया sida ꯑꯣ ꯕ꯭ꯔꯦꯛꯅ स्पिन ममांगदा ꯑꯣ ꯕ꯭ꯔꯦꯛꯅ ꯁꯤꯗ ब्रेक कोनादा ꯑꯥ ꯃꯥꯅ ꯂꯩꯕ ꯑꯣ ꯃꯥꯅ ꯇꯧꯕꯅꯤꯗ ꯃꯤꯇꯔ ꯑꯗꯨꯒ ꯀꯥꯏ ꯁꯤꯅ ꯀꯔꯤ ꯃꯤꯇꯔ ꯃꯤꯇꯔꯅꯦꯕ ꯉꯁꯥꯏꯒꯤ ꯕꯦꯇ꯭ꯔꯤ ꯀꯦꯄꯥꯁꯤꯇꯤ ꯎꯅꯕꯅꯦꯕ ꯊꯝꯖꯟ ꯀꯥꯏ ꯑꯗꯣ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯑꯥꯏꯗꯤꯌꯥ ꯂꯥꯛꯏꯅꯣꯕ ꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯥꯏꯜ ꯁ꯭ꯇꯥꯏꯜꯒꯤ ꯊꯣꯛꯀꯗꯕꯅꯦꯕ ꯑꯗꯣ ꯁꯤ ꯇ꯭ꯔꯥꯏꯟ ꯇꯧꯔꯤꯅꯦꯕ ꯃꯥꯁꯨ ꯂꯩꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗ ꯀꯥꯏꯗ ꯌꯥꯔꯛꯇꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯗꯣꯏꯅꯦꯕ ꯆꯍꯤ ꯑꯃ ꯁꯤꯟꯅꯀꯥꯟꯗ ꯑꯗꯨ ꯃꯥꯔꯀꯦꯇꯤꯡ ꯇꯧꯗꯣꯏꯅꯦꯕ ꯁ꯭ꯇꯥꯔꯠ ꯑꯞꯁꯤ ꯅꯪꯅ ꯍꯧꯔꯤꯔꯣ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯕꯗꯅ ꯇꯧꯋꯦ ꯑꯣ ꯀꯩ ꯃꯤꯡ ꯀꯧꯋꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯁꯥꯖꯕꯅꯦꯕ ꯃꯣꯏ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯧꯔꯦ ꯄꯤꯗ꯭ꯔꯤꯕ ꯄꯩꯁꯥ ꯄꯤꯗ꯭ꯔꯤꯕ ꯅꯁꯥꯅ ꯄꯨꯊꯣꯛꯆꯕꯅꯦꯕ ꯅꯪꯒꯤ ꯃꯤꯡꯗꯨ ꯀꯔꯤꯕ ꯌꯨꯝꯅꯥꯛꯇꯤ ꯊꯤꯌꯥꯝ ꯅꯟꯗꯂꯥ ꯀꯥꯏꯗꯒꯤꯅꯣ ꯅꯝꯕꯣꯜꯗꯒꯤ ꯅꯪ ꯅꯝꯕꯣꯜ ꯁꯤꯅ ꯇꯧꯔ ꯆꯠꯈꯤꯗꯣꯏꯔꯕ ꯅꯝꯕꯣꯜꯗꯩꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯇꯧꯃꯤꯅꯦ ꯑꯗꯨꯗꯤ ꯊꯥꯎ ꯇꯤꯡꯗ꯭ꯔꯦ ꯊꯥꯎ ꯂꯨꯄꯥ 110 ꯄꯤꯕꯗꯨꯁꯨ ꯑꯗꯣ ꯁꯤꯒꯤ ꯃꯣꯗꯦꯜꯁꯦ ꯑꯩꯈꯣꯏ ꯅꯪꯗꯤ ꯍꯩ ꯋꯥꯅꯦ ꯑꯍꯟꯒꯤꯀꯣ ꯍꯦꯜꯃꯦꯠ ꯄꯥꯟꯗꯦ ꯃꯣꯏꯒꯤꯗꯤ ꯃꯃꯥꯡꯗ ꯍꯦꯜꯃꯦꯠ ꯄꯥꯜꯂꯦꯕ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯋꯦꯕ ꯃꯁꯤ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯂꯧꯊꯣꯛꯑꯒ ꯃꯣꯏ ꯁꯨꯃꯥꯏꯅ ꯊꯧꯍꯟꯕ ꯑꯣꯔꯗꯔ ꯈꯔꯗꯤ ꯂꯩꯔꯦ ꯑꯣꯔꯗꯔ ꯂꯩꯕꯒꯤ ꯉꯁꯥꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯋꯥꯠꯂꯤꯕ ꯄꯩꯁꯥꯗꯤ ꯂꯩꯇꯕꯅꯦ ꯑꯃꯗ ꯉꯁꯥꯏꯒꯤ ꯀꯁꯇꯃꯔꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤꯒꯤ ꯑꯩꯅ ꯄꯨꯊꯣꯛꯄ ꯌꯣꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯨꯝ ꯌꯣꯟꯕꯗꯤ ꯌꯥꯔꯦꯕ ꯀꯝꯄ꯭ꯂꯦꯟꯗꯣ ꯅꯪꯒꯤ ꯔꯤꯆ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯥꯎ ꯐꯥꯎꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯐꯣꯟ ꯄꯥꯏꯗ꯭ꯔꯣ ꯃꯌꯥꯝ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯝꯇ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯔꯝꯃꯨꯗꯅ ꯅꯪꯒꯤ 7085 50 2512 ꯊꯤꯌꯥꯝ ꯔꯣꯁꯟ ꯍꯥꯏꯕ꯭ꯔꯥ ꯅꯟꯗꯂꯥ ꯊꯤꯌꯥꯝ ꯅꯟꯗꯂꯥ ꯐꯔꯦ ꯅꯪ ꯊꯧꯔ ꯑꯝꯇ ꯌꯦꯡꯉꯁꯦ ꯑꯩ ꯃꯌꯥꯝ ꯐ꯭ꯔꯟꯇꯤꯌꯔ ꯃꯅꯤꯄꯨꯔꯒꯤꯗ ꯂꯩꯕꯅꯦ ꯑꯩꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯗꯤꯇꯔ ꯑꯣꯏꯅ ꯅꯪꯒꯤꯁꯦ ꯌꯥꯝ ꯐꯔꯦ ꯑꯝꯇ ꯌꯦꯡꯁꯤ ꯃꯥ ꯅꯝꯕꯣꯜ ꯇꯥꯟ ꯊꯧꯗꯣꯏꯅꯦ ꯍꯌꯦꯡ ꯁꯤꯗꯩ ꯊꯧꯔꯣ ꯑꯩ ꯅꯝꯃꯛꯀꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯏꯟꯅꯔꯛꯀꯦ ꯁ꯭ꯋꯥꯏꯐꯥꯎ ꯉꯥꯏꯈꯣꯀꯣ ꯁ꯭ꯋꯥꯏꯗꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯤꯔꯣ
야. 야야. 마 타고 하오래. 마 남북을 따나 타고 되네. 야예. cái đó mà hậu tụi mày license ra cái này với là hậu tụi này mà năm mình nó xôm đó break phán hậu tụi nó tao đấy phán thâu đi mà yam na massage athletic way aduga startup to win hai sigise magi skateboard haitare magi three wheeler oh masih wena lagi mana pada malah tahu ki maman sih kahai utak gitu. Aduh nang nambol tan tahu tu ni wa. Oh, kapan kai no? Aduh ni meter ni wa. Meter ke apa yang kau tu ni wa? Bateri sih. Aduh bateri sih nambol baru tahu ya है 40 kilometers 40 ka ini anu itu anu itu baca udah aduh aku ini hero ni sih dia hendak lampak lagi dia ni nungai je mana live story ba kau ini magi kena sih kau ini inau sih magi helmet siapa sih? Aduh na, sigumba kau ini nah, kayak kelas kya deh wa? Manipur College ta? College sekarang ini apa? Mak college kaya nama mukul lagi. Masih kaya lom dina? Orang ini ni? Ay kangga berada? Kenapa apa? Ay kangga berada? Kamu maksud salah kenapa? Mak mi mak khangna ba male kau ini mi mat thengna ri. Nandalar. Lambi thengna. Ha. Oh, robot sahabat kau inau tu ni hai. Oh, Johnston की कोई first robot सागी वा नंदलाल आइने खांग दा वो ले में माजे मार्क्स ऊपर देगी नंदलाल की कुछ अनु वा कोई की क्या नोसे मशीन जे मागी कोई की सीखी सका पालगा कोई की अनु वा मखन की क्या नोने माई startup आई तारे किलोमीटर क्या सिंगे हाउ आई विद मागी किलोमीटर per hour जा 30 kilometer per hour हापे यांगे तो तुम यार ꯍꯣꯏ ꯌꯥꯏ ꯁꯤꯒꯨꯝꯕ ꯅꯍꯥꯁꯤꯡ ꯊꯧꯒꯠꯇꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯋꯥꯠꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯔꯤꯅꯣ ꯃꯣꯗꯔꯟ ꯀꯣꯂꯦꯖ ꯀꯩ ꯀ꯭ꯂꯥꯁ ꯇꯝꯃꯤꯁꯦ 6th semester ꯑꯣꯏꯕ ꯃꯥꯒꯤꯁꯤꯅ ꯑꯃ ꯁ꯭ꯀꯦꯠꯕꯣꯔꯗꯤꯡ ꯇꯧꯔꯒ ꯅꯝꯕꯣꯜ ꯇꯥꯅ ꯁ꯭ꯀꯦꯠꯕꯣꯔꯗ ꯇꯧꯔꯦ ꯃꯁꯤ ꯌꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯋꯥꯠꯄꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯀꯣꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯔꯣꯕꯣꯠ ꯑꯥꯔꯝ ꯑꯃ ꯄꯨꯊꯣꯛꯈꯤꯕꯗꯨꯔꯣ ꯑꯗꯨꯒꯤ
ꯅꯍꯥꯗꯨꯅꯦ ꯅꯟꯗꯂꯥ ꯑꯩ ꯁꯨꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯥꯅ ꯈꯟꯕꯅꯦ ꯑꯗꯣ ꯊꯧꯕꯗꯤ ꯌꯥꯏ ꯑꯗꯣ ꯁꯤꯒꯤ ꯒꯥꯔꯤ ꯃꯔꯛꯁꯤꯗ ꯑꯩ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯤꯕꯣ ꯑꯩꯈꯣꯏꯒꯤ ꯍꯦꯜꯃꯦꯠꯀꯨꯝꯕ ꯎꯞꯇꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯩ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯃꯥ ꯏꯁꯇꯥꯔꯠ ꯇꯧꯁꯤꯅꯦ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯑꯩ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯑꯣꯅ ꯍꯥꯏ ꯑꯗꯣ ꯃꯁꯤ ꯑꯁꯣꯛ ꯑꯄꯟꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯪꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯅ ꯏꯁꯇꯥꯔꯠ ꯇꯧꯔ ꯆꯠꯈꯤꯕꯗꯨꯅ ꯌꯦꯡꯒꯦꯅ ꯉꯥꯏꯔꯤꯁꯦ ꯅꯟꯗꯅ ꯊꯧꯖꯔꯁꯤꯅꯤ ꯑꯗꯨꯗꯤ ꯌꯥꯔꯕꯣ ꯔꯤꯃꯣꯠꯇ ꯇꯧꯗꯣꯏꯔꯥ ꯈꯔ ꯂꯥꯛꯀꯦ ꯂꯩꯁꯥꯕꯤꯁꯦ ꯃꯥ ꯅꯨꯄꯤ ꯍꯥꯞꯅꯤꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯦ ꯑꯩ ꯑꯝꯇ ꯅꯝꯕꯤꯔꯨꯒꯦ ꯃꯥꯏꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯍꯥꯅꯤ ꯃꯣꯏꯒꯨꯝꯕꯗ ꯈꯔ ꯄꯨꯛꯅꯤꯡ ꯊꯧꯒꯠꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡꯁꯤꯗ